Langsai Thaunagi convener KSIS Rajiv Yauna Myoy Ahum Ngarang Kakching Police ki personal singna fakiba adu ngasi Thaubalgi CJM Courta puthoklaba matung security bonda thadokre. Makoi ahum police na fakiba aduga mari lainana changsilakiba total shutdown gi khongjang handokre. Manipur da thokliba lan asigi waroisen puraktringaida mikhal pangthokpiganu haiba paujel puduna ngarang langsai thaunana sinduna Thaubal amasung Kakching district ki tongan ba mafam singda chatkiba bike rally amaga mari lainana makoi ahum Kakching police na fakibane madugi matung tarakpada ngasi nungtil video conferencing ki kuthangda makoi ahum CJM Thaubal gi court ta putokhi court na hearing chatharaba matung makoi ahum mag lupa lakh Akpigani Lupale Singh Kun security bonda Thadokibani Hairi. Panbegi Abadi Langsai Taunagi convener Yauna, Myoy Ahum Ngarang Kakching Police na Fazin Kibagi Tawong Ado, Yaning Daba Pongdoktuna Amade, Makoi Ahum condition Amata Yautana Thadorakadabani Haiba demanda, Ngasi Ayuktagi Kakching Game Yamna, total shutdown ki Kongjang Changsinki, Loinana, Hoisau Narabam Yamna, Kakching Police Station da, Thomjun Kibani, Langsai Taunana Silaga Ngarang Thawala Masung Kakching District Chat Kiba Rally Ado, Housing Manipur Thogliba Lana Sigi Warosin Purak Tringai Mamangda, Mikhal Pangthokpiganu Haiba Paujel Pubani. Rally aduga mari lainana ngarang ase Langsai Thaunagi convener bu Kakching Police na wari sanasi haina kauraga fazin kibani. Bike rally adu election ge code of conduct tugai haibagi maralda ECI ge instruction makada Kakching Police na makoi singadu fazin kibani hairi.